aina thadadoriba vote se phawa candidate nama yengaga aigi apamba nusibadu loi thadoga mase samaj ki damakta aphaba kanaba ama tawrakani haibagi miyengse akoi yengba hodri huji nupi gi role se yamna luba mafam amda leirabani seisida khoi gi ngahaki ko mit harau ya harau haiba poto chattabi maramdi yengo akoin asu koi matha tara ma thoi sida akoin Narendra Modi amukta lapiu Narendra Modi amukta wangang biu icha sing chani gi mathakta sidri bi icha sing gi mamang da akoin mamang da ge dum request tor lak pane ba madu gi matam tu di mana wa machet am tangang da ge khoi gi ke haini kem hai da ge khoi gi kuki gi khoi gi tar hai tare ko moi ani gi to boda fi thong da dum khata ngang to khi ba po ne ba tha tara ma thoi train tu changjalak pasida mana sanari kok se am china lebak macha ta da ba ma first what su Bharat ki prime minister amani marang adu tadi mang khalise man miam the world ma tof with the day sine ma leibu potse state mang ning badi mangjo haiba dune ba maramdi na hange du kui ba haiba du dadi akoina lingthoi ngam bi siba matang da su akoina haijai duni beti bachao beti parao kara le adu wahai ta su haibi satri ni angang do adu law khi ba atane ba madu punam to ta draga mana ngara akoina toroga ingdahan bani ka haiba du adu tadi foreign cookie militant changai ba du miam do moi ge loi mo wai sana ba yare haiba pot dune ba moi ge separate pa me pot su moina huju control to thamne ba hayem bo chelo ra ke du no khang banate ba adu na akoina nupi sne se hojiki oiki potse akhoi framework oina thokrabane ba mingjel ne ba khoina thatra ma thoisi de tawgi do madu punamok to ningjengaga boti piyo ba democracy ni right ni tawbata bu apam pam pizo ba adu bu khanbam di darka oi ba ai emotional da chatpe ya de ai relation ni chatpe ya de hujik taw godu se kai dawraga kamai tawraga khoi mayon chi chumaka de center na tawkhri ba thokdo khudi mak tu gi against ne ba khoina pide shor na pirak ba amagum bane khala se hujik se tawrabani election se ko aduna se isa khoina yamna munna khalo ba ma khoi gi mam nupi na su khoi voter ji hele su hai ko aduna sida mit harau ya harau nga haki kwa machet amacha phangba koi gi nga haki kumai harau leidana ko adu ko bam ta to bida ba hoje akoina cha siba matam da di matam du da khoina sorok ta thuo ga lei kat pa matam da kap khiba to khiba mayam do adu do hoji icha sin gi siba gi punsi do loisan khar ga hoji hingan bane adu ta di icha sin gi punsi kan je hata di mama oi ba singna hoji gi nupi oi ba samaj ta lei ba khoi nupi sing sina asengba afaba khoi tungi lewa ki damakta khalak ka dabdo madu khala chakadam man ai adu kaure man ada kaure haidana tawtabi yamna wakhal khanda ba yamna munna khanba darkar ni masai sida khoi gi ngaha gi MLA amana kano self help group pi dore MLA amana loan pi dore haidana madu ngaha khanba yaroi ba huji ki amlu ba situation ne ba khoi si do and die ne ba aduna masigi puna makse nupi sing sina khanda minaraga chai sing sing se mai mai gi tungi future lai oja education oining ban oi jaba du gi lambi rom do ina chalhala se ba madu ta han gi haita ri huji leiri ba nupi mama oiba singsigi yamna achet ba thabak ama to ba mathau tarabani Narendra Modi na ngachaigi wangang gidre adedagi karigumbi mau tawdrakanda mana nupi ani khak naked oina puthorakpa matamda wangang gi badusu kari haina ngangi nungai te khote manung da su sugumba mayam ama leiram ba yai na haida bida maitai jibu sanga dong ne hekto world gi mapam kudi mangta yon gi badugum prime minister amani aduna madugum prime minister amana leiba ngak pa hebasi imadi pamde jin kuki amadi shu kuki manaraga manipur da landara akanda mana maya ka thogi yengba haibase manipur se mana tonga na yeng haiba wapam duni mana thamdori ba maramdi manipur da landara pas jin kuki na landara pa duga shu kuki na samjanna ba haibase manipur se kanagi state no haiba basi india gi state ni india gi state amada landara aba haibase india gi sarkar na protect tobam thoi manipur sarkar plus india sarkar na protect tobam thoi adudai du da makhoi na kainta yeng da ba haibasidi makhoi ga manaraga manipur gi akhoi gi chingtam yamna nungsina na leiram mi pochi thugai ra kanda anoba makhoi gi samaj ma semge na khanba adugumba india government gi adugumba lowdu da manipur government na thugi baje imadi aduki mating nungai jade haiba aduna akhoi na munna khanga da badi sel he group ki ne na haina dana chatnari ba mayam che vote tawdringai mamangda misi mina tholakpa matamda self help group kauraga lakhoi gi mafam ji da si yalu si tawai na thembagi mahutta tumina leichalaga unage bau yadraga hujina self help group mayam kauraga khanari bani ji kari wa khan chief minister da rally laksa ba unab lakpa bau terga tiarga ka sanjana singjamai da bau mahiroi kama sokman nang da singjamai da bau soinaraga leiri bana tiarga ka sanjana ima event mayam ma sonai leiri bani matamduda
changchanbadi yadraga mi mahut tharo wa loichanaji haiba bogda yagidraga hujingna karigidamta open oina self help group kauribani aduni adani aina tauribase masi ima ibin singsi aduki matik pukning hakchangje ha nagi laji kanana silakpano india gomenga manipur gomenga aniga manarakanda maiteji mutna ba tawrapani adunadi aikhoi kari challenge tawba tai haibase manipur gi ima singna khanbam thoi manipur kanbangamba manipur bu world manipur se sini maiteji sini maduga manipur haibise chingtam ani mangna yam dum sinana maheuron dagi hongna leminaraba lamni aduga akhoigi merger agreement se karamai tawgibano kaina khoigi international yongna ngang ngamba induga aikhoigi india sarkar ji bu face to ngamba mi se chap chana khalakanda aikhoina matik chaba mi khalaga boche pibana aikhoi phagani handakti we have very good candidates ko actress laksanu actors laksanu problem di dunate ba problem di laiba individual sing tuna hayeng vote si lepa matungda kara matungda makhoina public ki damakta kayang muyam na dedicate to bongam doino public ki damakta kayang muyam na makhoi si engage to bongam doino haibagi issue tune hujik si kainogi aikhoigi bjp ga alliance to basu adum lairi ko bjp ga alliance to basi lairi aduna bjp khak thadok ta bide alliance thadu ibasina hayeng karamba mawong da porkadoriba ehakna nupi voters sing especially ko young voters ko aina haizading badi handakki vote sina ahobo oiraga ko beginning oiraga train ama set tongna bo honarasi vote sida akoina kanamata gi influence yaudana akoigi mari mata khangde ise isen khangde yumlon kairona ba khangde isin inaw khangde oja sang khangde makoina influence amatta yauda bidako nakoina phajana wakhan khalaga informed oire hujiti go there are so many news channels YouTube ta nakoi loina mak phone paraga leirabani ko hasing especially na hasing yam well informed oraga yenga kanda karamba candidate na khwaidagi phagadage karamba na khwaidagi chanagadagi habi wakhan se irom dom khanjara kanda khana basu yai isungni manaba khana minaba yai loi khana minaba yai adubu aroiba warepti isa isa na lauraga karigumba amatta akoigi mapangi influence muscle money power sigi influence hondabida independently ningkha tamna ahanbo oina amutang vote hada minaraga aphaba matik magun leiba candidate khananaba tausi handagi candidate singsisu multifaceted ore aphaba ngakta su thole asidagi akoi myamna choose tawnabagi tanja hamase akoi lohobase yam laibak phabani ko